ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯤꯖ ꯀꯧꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯁꯤꯖ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯏꯟꯁꯥꯡꯇꯕꯨ ꯆꯥꯅꯅꯕ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯂꯛꯄ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯕ ꯃꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯤꯖ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯑꯏꯪꯕꯤ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯁꯤꯖꯅ ꯑꯏꯪꯕꯤꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯅ ꯅꯟꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯔꯝꯃꯤ꯫ ꯁꯤꯖ ꯁꯨꯐꯝ ꯈꯪꯗꯗꯨꯅ ꯌꯥꯝꯅ ꯋꯥꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯋꯥꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯔꯝꯗꯦ꯫ ꯁꯤꯖꯅ ꯃꯥꯒꯤ ꯆꯥꯒꯗꯕ ꯁꯔꯨꯛ ꯐꯥꯎꯕ ꯃꯆꯥꯗ ꯄꯤꯖꯗꯨꯅ ꯃꯥꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯖꯅ ꯁꯦꯝꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯁꯤꯖꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯩꯊꯦꯜꯗ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯆꯥꯔꯨꯕ ꯃꯤꯀꯨꯞꯇ ꯀꯥꯎꯕ ꯉꯝꯅꯔꯝꯗꯦ꯫ ꯁꯤꯖꯅ ꯅꯣꯡ ꯉꯥꯟꯕꯒ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯊꯦꯜꯗ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯟꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯁꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯤꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤꯖ ꯃꯆꯥꯅꯨꯄꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯝꯗꯦ꯫ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯉꯝꯂꯝꯃꯤ꯫ ꯁꯤꯖꯅ ꯃꯆꯥ ꯑꯏꯪꯕꯤꯒꯤꯅꯦ ꯍꯥꯏꯕꯗ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯣꯏꯅꯗꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯖꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯊꯟꯇ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯌꯣꯜꯂꯒ ꯃꯆꯥꯕꯨ ꯌꯣꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯋꯥ ꯁꯤꯈꯤꯕꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯅ ꯏꯟꯁꯥꯡ ꯌꯣꯟꯗꯨꯅ ꯃꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯝꯃꯤ꯫ ꯁꯤꯖꯅ ꯃꯆꯥꯅꯨꯄꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯄꯤꯛꯂꯤꯕꯤ ꯑꯏꯪꯕꯤꯅ ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯤꯖꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯦ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯤꯡꯒꯅꯤ? ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯐꯠꯇꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ?" "ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ?" "ꯅꯄꯥꯗꯣ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯖꯥꯎ ꯑꯃ ꯇꯦꯛꯂꯛꯇꯨꯅ ꯅꯟꯗꯨꯅ ꯁꯤꯈꯤꯕꯅꯤ." "ꯏꯃꯥ, ꯑꯩ ꯕꯕꯥ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯕꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯝꯂꯣꯏꯀꯣ?" "ꯋꯥꯔꯝꯂꯣꯏ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯅꯣꯡ ꯉꯥꯟꯕꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯏꯪꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯇꯝꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯃꯥꯕꯨ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯁꯥꯟꯅꯕ ꯌꯥꯎꯕ ꯑꯗꯨ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯅꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯃꯄꯥꯅ ꯂꯩꯔꯛꯄ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯗꯨꯅ punaraklammi. ꯑꯗꯨꯕꯨ ꯑꯏꯪꯕꯤꯒꯤꯗꯤ ꯃꯄꯥ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯃꯃꯥ ꯂꯩ ꯍꯥꯏꯅ ꯃꯃꯥꯅ ꯂꯩꯕꯤꯕ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯁꯤꯖ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯏꯅꯥꯎ ꯀꯧꯕ ꯌꯥꯝꯅ ꯄꯣꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯖꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯝꯃꯤ꯫ ꯃꯥꯅ ꯁꯤꯖꯕꯨ ꯂꯨꯝꯂꯛꯂꯤꯕ ꯑꯁꯤ ꯁꯤꯖꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯅꯤ꯫ ꯃꯥꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯁꯤꯖꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯒꯤ ꯄꯣꯠꯐꯝꯗ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯎꯠꯇꯨꯅ ꯄꯣꯡꯅ ꯆꯥꯎꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯖꯅ ꯏꯅꯥꯎꯗꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯨ ꯈꯛꯇꯃꯛ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯏꯅꯥꯎ ꯍꯥꯟꯅꯒꯨꯝꯅ ꯁꯤꯖꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯁꯤꯖꯗ ꯍꯥꯏꯔꯝꯃꯤ, "ꯁꯤꯖ, ꯅꯪ ꯑꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯐꯖꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦꯅꯦ꯫ ꯑꯗꯨꯃꯛ ꯐꯖꯗꯨꯅꯇ ꯂꯩ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯇꯥꯡꯕꯅꯤꯀꯣ꯫ ꯑꯗꯣ ꯑꯏꯪꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ." "ꯑꯣ, ꯑꯩꯗꯤ ꯑꯏꯪꯕꯤꯁꯦ ꯏꯆꯥꯅꯨꯄꯤꯒꯨꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯁꯥꯟꯅꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯅꯦ."
Inauna ngang sakliba amadi Sijada yengliba aranba midyeng adu Sijana loina khangba ngamlami. Adubu khangdaba saduna magi mathau tawduna leirami. Inauna mi thoknakibagi tanja lauduna Sijada hairami. Sija, ai ngasidi nangonda wa khara haigi. Nang aibudi yam lana lauguna. Aina namana chabu nungsibagi haigadoriba wani. Ta inaw, kari wa oirabano? Kaishu luba wa nateda, sumdawbani Sija. Khul asida namana chagine haibada kanasu leitri. Napuroiba phange nganna sikre. Aduna namana chana ayuk anganbadagi thoraklaga. Numidang phawba chak insang yolibase yengbada yamna nungaite. Aduna Sija, nangbu aigi nupi oirage haina khali. Adugane, ayingbise aina hek pokjaba ichagumna luna tawgadoribani. Ta inauna hairibado ima ichabu nuksibibadagi haibasu oiramba yai. Adubu aisu ipuroibana ngana leikhidrabasu ngasi phawba mabu ningjaduna leiribani. Aduga aigi punsi asina leiriba makhai migi makhada yechabasu pamde. Ai ikhut tekpa nate ikhong tekpasu nate. Aina mama ama oibagi ichagi damak sudun ichabu chawnanaba yokani. Aina ichagi minchak chopnanaba thabak amata tawninde. Sija, nang bumunna amukta khalluni. Namana chana ingonda leiradi chaningbada cha setningbada set tawduna leigadoribani. Aduga aigi nupi ahaldi mapamna tanthokrabasu yai. Nangnada aina harise yabi. Tainaw, nupi busana potkumna khanbigan. Nasagi natuna chasing aduga nuksinana leigede haidraga. Migi mapuroiba leitrabi nupida midyeng karan chanbado tokpiro. Aduga aidi ipuroibagi ijat chophangadaba nupido nate. Hauji aina hingdiba punsi asisu icha aingbigin. Aikhoi nakhoidagi sel amata nikhiba leide. Isagi humang mamalna suraga ichabu chawnanaba yokani. Ihe, Sija, nangbo amukta tapthakhone. Nang aibo amukta nungsibiyu kaidawbage. Ta inaw, yare, wa makha tabiranu. Ai mimangda yamna ikai. Aduna ta inaw mafam asi thadoktuna yam thuna chatpikro. Aduga ta inawgi wakhalado chumthoktriba makhai. Aigi potfam asida amuk hana lakpiranu. Oh, nangna aingonda adumna talaba. Phare phare. Adubu Sija, aidi namana chabu nungsibagi haibani. Yadragana nakhoidani wazagadaba. Asumna inawna sauraga chatke. Sija inawna hairamba wangang sangang adu tabada khara sauninglammi adubu tanja aduda ayingbi changlaklammi. Sijagi maithongda leiramba asawbagi sakpham adu machabu ubada momon minok tawduna thoraklammi. Sija thamoida khul asida leiriba nupa nahasing asi kharana mangonda aranba midyeng yengla haiba khangjarammi. Adubu mapuroiba leikhidrabi magine haibada mabung kanasu leitraba aduda mana ahenba wasu ngangduna chaibasu ngamdabana fazaba wahai sizinaduna ikaiba pirammi. Nongma ibetombi kaubi hanubi amana magi potfamda ensang leiba laklammi. Ibetombina Sijada hairiklammi. Sija, nahana potfam phambase nupa nahagi aranba midyeng yamna changbani. Adunane nakhoi nahase yamna cheksingadabani. Nupa moi nahana hauraga migi mamittadine nupi nakhoibu lana laugadoribani ko. Hoi, inena haibiribado yam chum. Aidi ipuroibasu leikhidre. Aikhoigini haibada ibung ipa ama phawba leibasu nate. Aduna ine nachasu chaki potphamase toklasira khalibani. Adubu potphamase phamdragadi ima ichadi kadaidagi selaktuna hingani. Mani namana chasu laiba kyamna thijarabani. Ine hoinasu namana chagi karimata pangba ngamdedo. Adubu ibema nangda lalun. Ine hoisu nangna kaidawnungda aranba thabak tawrakloi haiba thaje. Aduga ibema haujikanse matu macha leiraba nupa nahasing asina khit hel migi nupi leiraba nupibu pamba henbase masa masagi matu macha phawba thakpa ngamnadrabagi mathak asida migi nupiga su pamlibani ni he. Hoine inena hairibado yam chummi. Asumna hanubi aduna Sijada wari kaya ama libirami. Numit asidagi numit kharani leiraga Sija wakhal yamna nungaitabagi mawongda tawduna leirami. Ayingbina mamada kaidawrabano haina haijarami. Ima, kaidawragi ungduna leirade kaithal thokpa thengkhrani. Imagi ayingbe, ima kaisu tawde. Ado, ima ngasidi nangonda wa khara haigi. Karigumba imana manung matam chadana sikiba thoklabani. Nang aikhoigi yum asigi awang pangna chatlaga khul ama leibani. Masida
Nakhoi babagi mayamba nangi nabachau leibani. Makhoigi manakta nang chatuna layuko. Ima, ai kaigi chatoino, imagi manakta adum leigi. Asumna Sijana machanupida haijarami. Aduga Sijana machanupibu yamna nungshina konduna kablami. Ayingbi, mamana ngasi pukning yamna nungshiba, mabu konduna kabliba asi kari taurabano haina khanjarami. Nongma Sijagi potphamda yamna toina chak chaba lakpa masama uphaba pakhang macha amakhak Sijagi potphamda phamduna chak insang mabuk thana charaga chatkirami. Adubu pakhang nupa adu mayum yauraga masa adu yamna nungairaglamde. Ngaihak leiraga nupa adu ingakta oduna sikhirami. Nupa adugi imungi miyoising amadi khulgi miyoisingna Sijagi chak charuba halakpada asumna taurakpani aduna Sijana nupa asigi chak insangda hu hapagi sirini haina khulgi miyamna makhuta chai nung kaya paiduna Sijagi potpham tamna yamna sauna miyam hoduna laglame. Matam aduda Sija madi machanupiga chak chaminaduna leirambani. Adubu mi mayam langbagi khonjel tarakpadagi Sija thoraktuna yengluba matamda miyamna magi potphamgi akoiba aduda ongduna hairaklamni. Hai, Sija haiba mi hatbi. Nangna migi chak insangda hu haptuna mibu hatpa ngambi. Nang asidi miyamgi makhuta siba tare. Sija miyamna hairakliba wadu tabada bab taramde. Mana migi chak insangda phattaba hu amta yansinkiba leiramde. Mana miyamgi mafamda phajana hairami adubu sauraba miyam aduna magi wa amta tabidaba makhai. Makhuta painariba nungsing aduna Sijada thumjilaklami. Sija miyamna nung kaya thumjilakpa aduda yamna thina soklami. Ayingbi mamada miyam changduna nungna thumlakpa aduda mamagi manakta changsilake taurami. Adubu Sijana machanupibu laktanaba hairami asumna miyamna leptana nung tharakpa asida Sija yamna thina soktuna mafam aduda sirami. Sijana siramdai matam aduda machanupida yamna nungshina aroiba oina yengduna mamitagi mapita aduna yamna ningamdana sirami. Ayingbi mamagi manakta changsinduna kablami mafam aduda tilamba mipum khudingmakna ayingbina mamabu kauduna yamna thawai sokna kappa ado karisu thawa sadana mayum mayumda hanaki. Asumna karisu mara leijadabi Sija miyamgi makhutta sirami. Ayingbina mamabu kanbiyo haina lauduna kapcharami adubu kana amattana magi wabu tabiramde. Asumna angang oiribi ayingbina mamagi asiba hakchang adubu tapna chingduna lebak tauraga mamagi asiba hakchang adubu phumlame. Ayingbina mamagi mongpham aduda lei anikak thaduna thamlame. Numit aduma mamagi mongpham aduda kaptuna leirami. Ayingbi mama laikhidraba matungda lambi lamhangda koichat chattuna mina hundoklamba chanaba kaya khunduna charaga leirami. Mana phattaba chanaba sing adu chage taurakpada mamabu yamna ningsinglaklami. Khulgi mi kana amattana kanasu leijadraba angang adugi kari amata khanbiramde. Chak lambana loiraba ayingbina achapot yonba potfamgi nakanda famduna yenglaga leirami. Asumna mana yengduna leiringaida nupa ama magi manakta laktuna mangonda hanglai. Nang ayingbi natra? Mani, ay ayingbi ni. Nang kanano? Ayingbi, ay nanggi bachaw ni. Ngasi ichana leiramliba phibam masibu karino. Lao, bachaw gi yumda chalasi. Bachaw na nanggi na pinarol phajaba kaya amasu lebigadawribani. Ayingbi nupa aduna magi bachaw ni hairakpa aduda mamana hingningaida bangonda hairamba makhoigi mapagi mayamba malai haibudu ningsinglaklami. Asumna numit asidagi ayingbigi bachaw samuna ayingbibu mayumda purame. Samugi matu macha loina leirami makhoi mayamna ayingbibu yamda luna tawjarami. Adubo ayingbigi mamagi wakhaltabu khanduna ungduna ta leirami. Samuna ayingbigi matawadu ubada angangasi mamagi wakhalda soidana anaba ma oirakani khanduna ayingbigi wakhal nungainaba tawbirami. Makhoi mayamna ayingbibu ahaw bacha insang kaya pizaduna amadi mafi marol kaya laibiduna nungaina thambirami. Asumna tawbiba asina ayingbi hojikti mamagi wakhalda adumak ungduna leibadu leitre mamagi awaba wakhal khara kauthoklame. Ayingbi machil manaw singa yumadugi akoibaduda chen chongduna harauna sanajarami. Adubo mamaga yamna nungshina loinarakpa mayam adu magi wakhalda kaubadi ngamlamde. Matam ayambada mamabu ningsingjarami. Nongma ayingbina mathanda famduna leiringai matamda samuna changmakduna hairai. Bachawgi ayingbi, kaidawragini nangbu nasaga nuwaitrabro? Bachaw, ay kaisu tawdiye.
ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯊꯟꯇ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯕꯥꯆꯧ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯕꯥꯆꯧ, ꯏꯃꯥꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯑꯗꯣ ꯕꯥꯆꯧ, ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯌꯤꯡꯕꯤ, ꯕꯥꯆꯧꯁꯨ ꯅꯃꯥ ꯂꯩꯈꯤꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯗꯣ ꯕꯥꯆꯧꯅ ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯁꯣꯏꯗꯅ ꯂꯤꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯕꯥꯆꯧꯒꯤ ꯅꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯇꯨ, ꯅꯆꯦ ꯅꯕꯨꯡꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯣ ꯆꯠꯂꯨ꯫ ꯍꯣꯏ ꯕꯥꯆꯧ, ꯑꯩ ꯆꯤꯆꯦ ꯍꯣꯏꯒ ꯁꯥꯟꯅꯔꯨꯔꯒꯦꯀꯣ꯫ ꯑꯌꯤꯡꯕꯤ ꯃꯆꯦ ꯃꯕꯨꯡꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯕ ꯆꯠꯈꯤ꯫ ꯁꯥꯃꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯥꯃꯨꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯏꯆꯜ ꯏꯕꯦꯝꯃ, ꯅꯇꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯜꯕꯨ ꯃꯤꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯌꯤꯡꯕꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯤꯡꯕꯤꯒ ꯁꯥꯃꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯌꯤꯡꯕꯤ, ꯅꯪ ꯉꯁꯤꯗꯤ ꯆꯥꯎꯔꯦ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯅ ꯕꯥꯆꯧꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯅꯪꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ꯫ ꯕꯥꯆꯧ, ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯅꯃꯥꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯂꯤꯔꯒꯦ꯫ ꯅꯪꯒꯤ ꯅꯃꯥꯒꯤ ꯄꯣꯠꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯃꯥꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯌꯧꯕꯒ ꯃꯁꯥ ꯑꯗꯣ ꯅꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯏ ꯑꯣꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯃꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯑꯗꯨꯗ ꯍꯨ ꯍꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯅꯃꯥꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯥꯆꯧꯅ ꯈꯪꯏ, ꯅꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯕꯥꯆꯧꯅ ꯂꯝ ꯂꯥꯞꯅ ꯂꯩꯔꯨꯕꯅ ꯅꯃꯥꯕꯨ ꯀꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯪꯒꯤ ꯕꯥꯆꯧꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯃꯥꯒꯤ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯕꯥꯆꯧ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣই ꯏꯃꯥꯅ ꯃꯤꯌꯥꯝꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯀꯔꯤꯃꯇ ꯍꯥꯞꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯤꯡꯕꯤ, ꯇꯣꯛ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯗꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤꯅ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯇꯥꯔꯨꯕꯗ ꯑꯌꯤꯡꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯃꯨꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯅꯕ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯥꯆꯧꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯌꯤꯡꯕꯤ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯥꯆꯧ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯌꯤꯡꯕꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯁꯦꯜ ꯊꯣꯛꯆꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯖꯔꯨꯔꯣ꯫ ꯑꯌꯤꯡꯕꯤ ꯃꯆꯦ ꯃꯕꯨꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯃꯇ ꯍꯥꯏꯖꯕ ꯉꯝꯗꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯨꯝꯅ ꯈꯨꯜ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯟꯗꯨꯅ ꯂꯩꯔꯨꯔꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯠꯇꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯟꯗꯨꯅ ꯃꯤꯔꯥꯡ ꯉꯥꯛꯇ ꯊꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯁꯦꯡꯗꯣꯔꯛꯄꯗ ꯃꯃꯥꯒꯤ ꯎꯄꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯜ ꯀꯌా ꯑꯃ ꯂꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯃꯥꯅ ꯃꯉꯣꯟꯗ
Magi hayeng kona chawraga setnanaba firolni haina hairamba wahai ado khangning ningsinglakduna kaplammi. Numit ado mana yum adubu phajana loisinduna hana mamaga laiminaringai matamgumna yum adu sitnana thamlami. Ayingbina hayengdagi kaithalda thokduna cha insang yonba haurage khanduna kaithaldagi mana masing khara leiba chatlammi. Mana kaithaldagi mana masing leibada insang yolibi hanubi aduna mangonda hanglammi. Bema nangdi nasakna marol ama phajabane kanagi machanone nahang khuisu ukhidre. Ayingbigi wakhalda karigumba sijagi machani hairurabadi khulesigi mina mabu tanthorokpa yai khanbadagi asengbodo hairamde. Abo ai khulasigi minati thangnaba khuldagi mafam asida lam leiraga honglakpani. O aduna nini he aina ukhidre hairise nangdi namana paga honglaklibaro. Abo aigida ima ipa amta laikhidre aikhoi imana khulasida yum amakhak leibirami aduna haujikti imana leibiramba yum aduda leiba lakpani. Phare phare isu siri karimata khangan abo aikhoisu leiri sidi ngasidagi nangsune aikhoigi khulgi mi oirabani. Hoi abo asumna hanubi aduga ngaihak wari sanaramlaga magi leigedaba insang napising adu leiduna halaklami. Ayingbi mamagi potpham oiramba mafam adu haujikti mi kanamatana phambidaduna malaga leirami. Ayingbina potpham aduda changsinduna phajana sengdokchaduna hayengdagi chak insang yonba haurage haina tawrami. Asumna loishinba loiraba matungda ayingbi mayumda halaktuna hayenggi insang thongnanaba sem satuna thamlami. Mathangi numitta ayuk anna haugatuna iruja maithaja loiduna yamna luna nana chak insang thongjarami. Ayingbi mamana mangonda takpiramba sing adu munna ningsingduna magi haizaba puthoktuna insang sing adu phajana thongjarami. Thongba loiraba matungda insang sing adu makhum panba kon amada haptuna makokta puraga makhoigi potpham tana chatlami. Makhoigi potpham adu yauraduna insang sing adu thangkatuna mi lakpa yengduna leirami. Ayingbina cha insang yonduna potpham aduda famlaga leibaduda mafam aduda lakpa miyoi singna mabu munna munna yengduna chatnakhirami. Asumna mi amatana ayingbina thongthakduna pujarakliba yonjarakliba cha insang sing adu yengduna karimata leinadana chatnakhi. Miyamgi mataw aduda ayingbi yamna nungaijaramde. Ayingbina numidang taraba phawbada mi amatana leiba lakani khanduna potpham adubu phamduna leirami. Adubu numidangi matam thengjalaklabada magi chak insang adu kanamata leibiramde. Ayingbina thawai yam nungaitana chak insang sing adu magi chagadaba khara charaga chak insang sing adu lambi lamhangda chak lamna chatliba hui sing aduda pijarami. Ayingbina wakhal yam nungaitana mayumda halaklami aduga mamabu ningsing thamoi sokna kapjarami. Ayingbina thawna handana ngasi kana amatana leibidrabasu hayengdi soidana leigani khanduna mathangi nonganbaga irujaduna cha insang phajana thongjarami. Mana cha insang sing adu phajana haptuna makokta harau mamagi potpham adu tamna yonba haurami puraga. Ngasi su ngarangi matawko mi singna yengnaduna machinda murum sonduna karimata leinadana chatke. Ayingbi wakhal yamna nungaijaramde ngaihak leiraga angang amana mangonda insang leiba laklami. Ayingbina angang aduna leiba lakpa aduda yamna harauna angang adugi apamba insang adu mahakna khanduna pirammi. Matam aduda angang adugi mama laktuna machabu phubiduna angang aduna pairiba insang adubu langthoklamlaga machabu puduna chatke. Ayingbi nupi aduna angang adubu phuduna mana piba insang adu hondoklamlaga chatkiba adugi mataw adu ubada khanglami madudi ngasidagi chahi kaya ama haukhrabasu ngasi phawba mamagi wari adu mi singna kaunaba leitri haiba khangnarami. Adubu mana nongmadi mamada sibikhiba maral sing adu soidana miyamgi mafamda mamabu lande haiba khanghangani khanjarami. Asumna mana thawna hanba leitana cha insang sing adubu yonduna leirami. Adubu ngasisu magi insang sing adu kanamatana leibiramde. Ayingbi asumna tawrakpa asida mathwai yamna nungaitana mayum maikaida kapna mathanda halaklami. Matam adu lambi aduda kanamta chatnaramde supnatagi ayingbi khaktani lakliba. Matang aduda yam thajadana ayingbigi mangda hanubi maleptuna leirami. Ayingbi hanubi adubu ubada masa adu pakhatlami maramde hanubidu makhwang kole aduga masamsu sangtrong sangnai chaisu ma pairaga mamit adu langtrik langkhai leptuna leiramba mataw aduda ayingbi kiba phawrami. Matam aduda hanubi aduna ayingbida hairai. Ayingbi karigino nangna kaplibade nangna kaplibado mi amatana nangondagi insang lebidabagi natro. Ayingbi amukta phawba unakhidriba hanubi aduna magi maming amadi magi wakhalda khalamba maduda amukka hena pakhatlame.
ꯑꯗꯨꯕꯨ ꯃꯥꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯒ ꯑꯩꯒ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ. ꯅꯪꯅ ꯀꯔꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ? ꯑꯩꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯏ. ꯅꯪꯒꯤ ꯅꯃꯥ ꯁꯤꯖꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯑꯌꯤꯡꯕꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯍꯜꯂꯛꯂꯒꯦ ꯇꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯌꯤꯡꯕꯤ, ꯅꯪ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤꯅꯤ? ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯄꯨꯔꯒ ꯃꯤ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗ꯭ꯔꯤꯕ ꯑꯗꯣ, ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯡ ꯑꯗꯣ ꯐꯖꯅ ꯄꯥꯝꯅ ꯂꯩꯅꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯅꯦ? ꯑꯕꯣ, ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯤꯕ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯗ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯑꯃꯇꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯕꯤꯗ꯭ꯔꯤ. ꯑꯌꯤꯡꯕꯤ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯒꯅꯨ. ꯏꯕꯣꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯁꯦ, ꯂꯧꯁꯤꯜꯂꯨ. ꯃꯁꯤꯒꯤ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯐꯨꯜ ꯃꯥꯟꯕ ꯑꯁꯦ ꯅꯪꯅ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯊꯣꯡꯂꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯃꯇꯝꯗ ꯍꯥꯞ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨꯅꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯏꯕꯣꯛ, ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯐꯠꯇꯕ ꯆꯤꯟꯖꯥꯛꯇꯤ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯉꯝꯂꯣꯏ. ꯑꯌꯤꯡꯕꯤ, ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯖꯗꯕꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ. ꯑꯗꯨꯒ ꯅꯪꯅ ꯐꯠꯇ꯭ꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦ, ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕꯁꯦ ꯇꯧ. ꯅꯠꯇꯦ ꯑꯕꯣꯛ, ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯇꯧꯕ ꯄꯥꯝꯗꯦ. ꯑꯣ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯥ? ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯨ. ꯑꯌꯤꯡꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ. ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯌꯤꯡꯕꯤꯗ ꯍꯌꯦꯡꯗꯒꯤ ꯅꯪꯅ ꯌꯣꯟꯖꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯤꯅ ꯌꯥꯝꯅ ꯆꯥꯅꯤꯡꯅꯗꯨꯅ ꯂꯣꯏꯅ ꯂꯩꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯌꯤꯡꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯕ ꯆꯐꯨ ꯑꯗු ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯌꯤꯡꯕꯤ ꯃꯌꯨꯝ ꯌꯧꯔ ꯐꯥꯎꯕꯗ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒꯨꯝꯅ ꯑꯌꯤꯡꯕꯤ ꯏꯔꯨꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯈꯠꯂꯝꯃꯤ. ꯉꯔꯥꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯆꯐꯨ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕꯗꯨ ꯍꯥꯞꯁꯤꯔ ꯍꯥꯞꯄꯣꯏꯁꯤꯔ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯅ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯎꯐꯨꯜ ꯃꯥꯟꯕꯁꯤꯡ ꯑꯗꯨ ꯍꯥꯞꯄ ꯉꯝꯂꯝꯗꯦ. ꯃꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯜꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯥꯅ ꯐꯠꯇꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯈꯜꯗꯅ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠꯇꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯍꯥꯞꯄꯦ ꯍꯥꯏꯅ ꯈꯜꯍꯜꯂꯝꯃꯤ. ꯑꯌꯤꯡꯕꯤ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯜꯂꯝꯃꯤ. ꯃꯥꯅ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ. ꯀꯗꯥꯏꯗ ꯂꯩꯕꯅꯣꯁꯨ ꯈꯪꯖꯔꯝꯗꯦ. ꯉꯁꯤꯗꯤ ꯑꯉꯛꯄꯅꯤ. ꯍꯥꯟꯅ ꯀꯅꯥꯝꯇꯅ ꯂꯩꯌꯨ ꯌꯥꯔꯝꯗꯕ ꯑꯌꯤꯡꯕꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯌꯣꯟꯕꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯅꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯃꯤꯁꯤꯡꯗꯨ ꯌꯥꯝꯃꯟꯈꯤꯕꯅ ꯄꯣꯠ ꯐꯥꯎꯕ ꯇꯝꯐꯝ ꯈꯪꯂꯝꯗꯦ. ꯉꯁꯤꯗꯤ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ. ꯃꯥꯅ ꯊꯣꯡꯗꯨꯅ ꯄꯨꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯗꯨꯅ ꯆꯥꯅꯔꯝꯃꯤ. ꯑꯌꯤꯡꯕꯤꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯂꯩꯕ ꯂꯥꯛꯄ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯄꯣꯠꯐꯝ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ. ꯄꯣꯠ ꯇꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯇꯝꯅꯅꯕ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯌꯥꯎꯍꯟꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯤꯡꯕꯤꯒꯤ ꯆꯥꯛ ꯀꯣꯟꯐꯝ ꯃꯃꯤꯡ ꯆꯠꯂꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯕ ꯂꯥꯛꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯑꯌꯤꯡꯕꯤꯒꯤ ꯄꯣꯠꯐꯝ ꯍꯥꯟꯅꯗꯒꯤ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ. ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯐꯝ ꯑꯁꯤ ꯑꯆꯧꯕ ꯆꯥꯛ ꯄꯣꯠꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯉꯥꯟꯕꯒꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯤ ꯂꯩꯕ ꯂꯥꯛꯄ ꯂꯦꯞꯅꯔꯝꯗꯦ. ꯃꯁꯤꯅ ꯑꯌꯤꯡꯕꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯐꯪꯕꯗꯒꯤ ꯃꯃꯥꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨ ꯐꯖꯅ ꯁꯥꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯑꯌꯤꯡꯕꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯋꯥꯠꯂꯝꯗꯦ. ꯑꯌꯤꯡꯕꯤ ꯄꯣꯠꯐꯝꯗ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯅ ꯑꯌꯤꯡꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯅꯔꯝꯃꯤ. ꯃꯈꯣꯏꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯂꯕ ꯁꯦꯜ ꯀꯌꯥ ꯇꯤꯡꯊꯣꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯅꯨꯡꯗꯥꯡ ꯇꯥꯕ ꯐꯥꯎꯕ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯄꯣꯠꯐꯝ ꯑꯗꯨ ꯍꯦꯟꯅ ꯆꯤꯜꯍꯜꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯒꯤ ꯄꯣꯠꯐꯝ ꯌꯥꯎꯕꯤ ꯑꯃꯨ ꯁꯅꯥꯅ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡ ꯍꯣꯏ, ꯅꯣꯏꯅ ꯆꯥꯕ ꯂꯣꯏꯔꯗꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯗꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯉꯥꯡꯅꯕꯤꯔꯨꯔꯣ. ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯐꯝꯍꯟꯕꯤꯌꯨ. ꯑꯃꯨꯁꯅꯥ, ꯅꯪꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯟꯕ ꯑꯃ ꯌꯥꯎꯏ. ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ. ꯍꯣꯏ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯗꯤ ꯇꯥꯟꯕꯒꯨꯝꯕꯅꯤ. ꯌꯥꯔꯗꯤ ꯈꯔ ꯊꯨꯅ ꯊꯣꯛꯄꯤꯔꯣ. ꯃꯐꯝꯁꯦ ꯋꯥꯔꯦꯝ ꯉꯥꯡꯅꯐꯝ ꯅꯠꯇꯦ. ꯑꯃꯨꯁꯅꯥꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯋꯥꯔꯦꯝ ꯉꯥꯡꯅꯔꯝꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯅꯣꯡꯃ ꯑꯌꯤꯡꯕꯤꯅ ꯃꯌꯨꯝꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯍꯜꯂꯛꯂꯒ
ꯍꯌꯦꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯟꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯍꯥꯟ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯇ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯏꯪꯕꯤ ꯍꯅꯨꯕꯤꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯏꯪꯕꯤ, ꯅꯪ ꯑꯩꯅ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯥꯞꯄꯨ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄ ꯅꯠꯇ꯭ꯔꯥ?" "ꯏꯕꯣꯛ, ꯍꯥꯞꯄꯤ." "ꯑꯏꯪꯕꯤ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯂꯒꯦ." "ꯑꯏꯪꯕꯤ, ꯅꯪꯒꯤ ꯅꯃꯥꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯍꯟꯈꯤꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤꯅꯤ." "ꯀꯔꯤꯅꯣ? ꯑꯕꯣꯛꯅ ꯀꯔꯤ ꯃꯔꯝꯒꯤ ꯏꯃꯥꯕꯨ ꯍꯥꯠꯂꯤꯕꯅꯣ?" "ꯑꯩꯅ ꯍꯥꯟꯅ ꯅꯃꯥꯗ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯡꯊꯣꯛꯍꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯅꯃꯥꯗ ꯅꯨꯡꯇꯤꯒꯤ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯥꯞꯄꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯅꯃꯥꯗ ꯇꯥꯏꯅꯍꯟꯗꯨꯅ ꯅꯃꯥꯕꯨ ꯍꯥꯠꯍꯟꯈꯤꯕꯅꯤ." "ꯀꯔꯤ? ꯅꯪꯅ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈ꯭ꯔꯤꯕ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ?" "ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯄ ꯑꯁꯤꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯗꯨꯅ ꯁꯦꯜ ꯇꯥꯟꯖꯔꯝꯕ ꯑꯗꯣ ꯈꯪꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯕꯨ ꯑꯉꯥꯡ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯔꯣꯏ, ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯕꯒꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯄꯤꯔꯔꯣꯏ꯫ ꯀꯣꯟꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯃꯨꯛ ꯍꯥꯠꯀꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯅꯨꯕꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯏꯪꯕꯤ ꯃꯆꯥ ꯑꯗꯨ ꯀꯩꯗꯧꯒꯗꯕꯅꯣ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯌꯥꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯞꯄꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯍꯥꯞꯇꯕꯅ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇ ꯐꯠꯇꯕ ꯇꯥꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯃꯥ ꯀꯔꯝꯅ ꯇꯧꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯅꯨꯡꯗꯥꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯈꯔ ꯊꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯏꯔꯨꯖꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯏꯪꯕꯤꯒꯤ ꯄꯣꯠꯐꯝꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯏꯪꯕꯤꯅ ꯊꯣꯛꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯧꯕꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯑꯏꯪꯕꯤꯅ ꯆꯐꯨ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯑꯏꯪꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯤꯖꯅ ꯄꯣꯠ ꯌꯣꯜꯂꯤꯉꯩꯗꯒꯤ ꯂꯥꯟꯅ ꯂꯧꯅꯈꯤꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯏꯪꯕꯤꯅ ꯃꯤꯌꯥꯝꯕꯨ ꯐꯠꯇꯕ ꯇꯥꯅꯅꯕ ꯍꯥꯏꯅ ꯍꯥꯞꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝ ꯁꯥꯎꯅ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯅꯗꯨꯅ ꯑꯏꯪꯕꯤꯒꯤ ꯌꯨꯝꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯑꯏꯪꯕꯤꯕꯨ ꯏꯃꯨꯡꯗꯒꯤ puthokhtuna miyamna koisinduna chai ngangba haunaraklammi. Ayingbi miyamgi mataw adu ubada yamna pakhatlami. Miyamna ayingbibu hatlage tawrakpa matamda khulgi luchingba nupi ama thoraktuna ayingbida hanglammi. Ayingbi, chumbra miyamna hainaribase nangna yoliba chak insangda phattaba posaksing hapra. Ayingbi nupi aduda magi asengba wari sing adu loina tamlami. Phattaba hanubi aduna khul asigi miyambu hatpa pami haiba wari khudingmak loina liduna khanghalami. Aduga ayingbina khulgi miyamna mamada lana lauribasing adu sukoknanaba asengba wari sing loina liduna khanghanbadagi haujikti mipum khudingmak ningamaktre. Masidagi miyamna ayingbigi mafamda lale haina haizarami. Khulgi miyam amadi luchingbi nupi aduna makoigi khulasi awapamda taba tare haina yamna thuna maiba amatanaduna yengthoklubada phattabi hanubi adu haujik phawba leiriba yum adu mai thadoktuna manghanaba hairaklammi. Masidagi miyamna thinthadana Hingchabi adugi yum adu maina tumna thadoktuna manghallammi. Angakpagi matawni yum adu mai tharubada yum manungdagi hanubi adugi khonjelna kanna lauraklammi. Asumna phattabi hanubi adu hatlammi. Asumna numit asidagi khulgi miyamna ayingbibu hanagumna chak insang yolhanduna miyamna harau leiduna chanarami. Asumna ayingbi khul asigi miyamna yamna nungshina loinabiduna yamna nungaina panki.